ngasi aina mayam da ucherbe video asi laibak thiba thodo amada mioi taromdoi sikhibada thawai khobak ta haptuna hinglakiba mioi amagi matangdani mayam miyeng taminasi hairibe mioi asi hairok part 2 kaithel manakta laiba laisam rajesh hairibe mioi aduni laibak thiba thodo aduda mioi tarago humdoi mafam aduda thawai thaki aduga rajeshna hingnanaba haiduna thawai khobakta haptuna mafam maikei khangdana chelaktuna lokchapta numit taraga mangani lienduna hinglaki aduga kaina thangda khunjaching thengnaduna mahakpu Assam Rifle da sinaduna yum phauba sinabirki haiduna paudam lai Manipur News Update Facebook page na Laisam Rajesh ki yum da chatuna awan mai ngahak wari sajarki PSSC gi member singna su magi angamba yum inkon da hauba henjang napi cheng hawai na chingba magi angamba thamoi dagi puthoktuna mateng pangbiramki adum oinamak Laisam Rajesh ki hौजी ओरिबा हक्चांगी फिबम अमदी इमुंग मनुंगी अवाबा सिदी कोकपा ngamhौद्री अदुना वीडियो असिदा येंगबिरिबा मियोय खुदिमक अमदी मरी लेनाबा डिपार्टमेंट ऑर्गेनाइजेशन अमदी सरकार की माइकैदगी महाकी हक्चांग फगतनानबा अमदी इमुंग मनुंगबु हानगुमना तंगदु लेताना लेनेबैदमक्ता मतेंग क्या पामहौरी ngakshi maksu Laisam Rajesh hakchang ka hena sokthakibana maram oiduna thongan wang landuna laikai chatpa ngamhogdri makha tarakpa chidi Laisam Rajesh ka unaduna mahaki pongning goiba wahai manga tara dang phongdokpa su mayam meyeng taminarasi khanglaga numit 35 mu supna leiraba matungda khogi yamna thawai khobakta haptuna hinglakhiba khogi hojik se koi imung manungi leita lairagi amadi koi chara kuini helakpagi awa bata du leiba se koi Facebook ta ujabadagi koiga Manipur News Update ki timna koi angam maka mating pangba lakjabani adu hojik koi tawda wahai ama khanidang koi khangning ba mani da hangjage koigi lakhaba matung koi yum yorakhre tek ta kaidana adu ta hojik imung sida mioi kana lei aduga imung sigi awa ana se hanana kamaina popiram mono aduga haujiksina kamai tawtana imung se chalairi habasitang Manipur pumba prithvi pumba da khangnana ba amuta habi imung simi koi manga lei babagne aine pine anga ninga hoi mi manga na lei kwa do hana imung sigi chana thangna ba punam imung pu se kanana pubi ai na dum pui isana pui to hojik ti kamaina mai unari kamdawle hojik mayam na dum mateng pangbire do isadi hojik se yamna ka hana chonthagibdagi thabak suba ngamdreba natra hana ti isaje kari sinpham baibi kamai to ai yum thabsu challe chek mai thabsu chal hoi adi hana samna habada sarkar ki thabak to haudre kogi nongma gi koi hajira suraga imung se wana lenjabani habani ko hojik ti saju ngamdre aduna kogi angang singi laik tamba khopa kyam chawre laik tamba khopa haurabra angang nupimcha ji class 1 kar isa se ani ni ko amadi laik tamdribra ahoi amadi tamdri didi hojik se angang gi fees thiba khopa ke doba hakchang isa ding amjadre atopa adum gumba imungi chana thakna base kamaina puri chana thaji mayam na dum panglakpaga ai hane leijaba dum kana to hojik se thabak suba chatrabnina hanagi hakchang ngamingaida khara khajik tanja hoba amadi lekai degi mayamna pausi tabiraga nungsidana khoi pangbirakpa aduna chalairi habini natra masina kyam kuina khoi chalaiba yagani aduna lebiriba tabiriba chinau singna amadi maruoina Manipur gi sarkana khoigi iramdam sibu ngaknanaba iramdam sibu kaibyaroi haidana thawai khobakta haptana tholeiba khoigi ichinau khwai punamapu nungsibiduna koi video asi ubiraga
ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯑꯉꯝꯕ ꯈꯔ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯃꯗꯤ ꯁꯔꯀꯥꯔꯅ ꯀꯔꯤ ꯃꯇꯦꯡ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯖꯅꯤꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯒ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯑꯞꯗꯦꯠꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯖꯕꯅꯤ ꯃꯁꯤ ꯎꯔꯒ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯃꯁꯥ ꯍꯛꯆꯥꯡ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯈꯔ ꯊꯨꯅ ꯐꯒꯠꯄ ꯌꯥꯅꯅꯕ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯑꯞꯗꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯗ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯤ